Kuki na Naga da kakak Laan kaihouba leptre Naga sing na laan pamlabadi maitay ga loy kige aduga noy Naga ga laan tawse haina Kuki gi pes amada warol kaya iduna thagalakre Kuki sing na hairiba warol sing adude aikhoi Kuki sing hojik maitay singa laan tawnare aduna aikhoi da apanba pibirakano Naga sing na khoi warrior ne khalagade aikhoi ga fight tawba pamagade nakhoi gi strength adu proof tawnaba phatharaga lebiyo aikhoi ga maitay ga laan ase mapung phana loidur phawba matung tabada nakhoi ga aikhoi ga Tengnagani, Nakhoi Christian ne have say Nixingo, Masung, Nakhoi na mamangda 90s ki matamda NSN IM na Lanjadraba Kuki amadi Kuki nupi sing tamtina hat kiba amadi ejat manghalame ki bakaya do amohan na tauge khangano Manipur gi Naga Nakhoi na Kuki singbo lan thengnaba ngamgani khalabade Kuki maitai war loiraba matungda man to man woman to woman lan thengnagadabani haina Kuki gi page channel amada Naga singda kahawraktuna warol kya thamakre Burmese refugee ama airport tagi phare mathau taba PAP amadi atai documents sing yaudana Imphal airport ta thunglakiba Myanmar refugee Muhammad Anas sahi tarabanga apokpa Jet Rahman kaubanaha ama ngarang Imphal airport tagi phare haide mahak refugee ama oibagi UN piba UNHCR card number 30516C o 1295 pairame card asi March 17 2025 ta expire oigadabani mahak ngarang Hyderabad tagi Guwahati fauraga Imphal airport ta lakibani Adumoinamak mahakpu airport authority na paraba matungta Singjamai police station na kusinakre haide lamsat nai taba mabung serak pibinaba taksilakre okmina bi masal nupidat na tablisa chatkiba mabu mari lenaba authority na matik saba serak pibiyo haina victim masana wakalakle lamfelda leba Universal Mothers Organization UMO gi office ta pangthobu pawgi mifam amada victim oiribe masal nupi aduna phongdorakibada lo na thingkraba Manipur gi asoba lanholok amagi kadar oiriba mabung asina nongmaina kaptuna hatkani ki handuna mahakna sahi taraga tarutom surakpadagi hanjin ijat manghalame ahanba angang oiraba matung mabung na phubadagi angang adu kaikre loinana matam khara kanaraba matung ki hal khangalaga amu ijat manghalbadagi mirolaktuna mamang sahi 2024 ki December thada tha sudana angang una khiamade tha asigi tareta angang adu laikide haide UMO gi president Moirang Them Sorojini na sigumuna taisadaba masun manaw gi senglaba mari bu mangthokliba mabung asifabda Manipur police amade lengak ki mari authority sing yauna lamda masigi yawa loi khudimangna mateng pangbiu haiba wafam thamki Noida sector 143 da senaba sing athubada miyam mamangda putholagani haina amuk phidamna phongdorakre Noida sector 143 gi maramda Federation of Indigenous Peoples Democratic Movement phidamna sahi kayagi mamangda gi thigatuna lakhibani adubo makhoina tawriba thabak asida fraud ne scam ne haibagi sabchaba khudam sangdam leitabadagi matam ama ngaiduna lakhibani adubo haukiba October gi aroiba sayol asidagi hauraga amuka hena Noida sector 143 da thabak hapigani haibagi asawa asama piraga pusinkiba thaudok thengnare haina Pidamgi Secretary General Laisang Tem Ajit Kumar Maitai na khuyek piduna thadorokpa serol amana phongdorakle serol asina makha tana phongdorakpada thaudok asiga mari lenana complaint kaya lakpadagi tha ahumsubna kumna thigalaba matung haukiba January 3 ta senaba mioi kharagi maming panduna numit mangani phawbugi manungda sangjaraknaba amadi sengdoraknaba thamkhraba matung lob asibu thawai usitabadagi RK production gi mateng lauraga laibak pungjaw thenna tangai fadana lokhalagliba naha sing khallaga mitmai oinaba bido seba mathau take ngasi aikoida Noida sector 143 ga mari lenana sangjarakhiba singi maphamda aikoina thamkhiba singadugi matungina matam ama phitamgi maikaidagi lepcharakani masida laikai club maira paibi sangstan pa lebelenga amadi police department na sumaran asengbo tu puthomina bada mateng pangmina se haina su serolesna makha taragle mathangda arambai tengol gi lusing purel korawan lukhuman na wafong kara thamlakle madude manung mapan khangna thabak tawba haitrabadi laibaki miyam gi nena thokpirakano mase mimang thokpa yani yaroi khangna thabak tawbiyo haina korawan bukhuman na thamlakle khulnga pagi thabak thadoklabadi lupa lakh ani fine thigadabani haina Kuki NP Manipur na phongdokre Manipur da tholiba thakun mathoi phajelakadoriba irang asegi anganba matamdagi hauduna Manipur tagi legislature yawba Kuki jo phurup singtagi oiba tongan ba administration demand tawbada sauba khut yawi haina miyamna ngangnariba Kuki NP Manipur gi masalo changam oiba Kapungpi district ta base tawba Kuki NP cycle gaungkai na haujuk phawba loisinba ngamdana leiriba irang asida Kuki khulsingbo ngak senba gi thodang loriba
kuki volunteersingbu khul ngakpagi thabak topa yaroi kariguma khul ngakpagi thabak topa pamlabadi hairiba khul ngakpasing aduna punna lupa lakh ani fine oina thinaba khanganbata natana kuki jo phurupki leiriba custom gi matungina miyambu chak kaudun pijagadabani haiba cherolama social media da viral oirakre cherol sina asumba oiramlabadi manipur gi irang asida kuki gi leiriba se so singla samjaraba kuki miyambu lana lamjingle haiba mayek senglakle